Mahiray lup tarung da kori kapuni Phanipan gi general strike ngasi ni san ban bita su tampak ki mafam sing da miyang mi put sida zauna saiking pi general strike manung da auto ama wahang lekai lambi kai sapat matum derek mapada mai tharak ti accident thok tuna driver yaw ga auto da passenger da pi masok na rim hospital da like nari Police Fazan ki mahiroi amadi oza sing condition amata yawtan thado kadapni haibi ki demand Manipur University ki latest hostel ki mahiroi sing ngasi su sarahin ki khongsan sansilni Iril turel dai roi bakum ki badagi ti bakhangdra lerak ki ba laisemba mahikol ki mahiroi ki haksang phangkhre skulati ki authority amata han yemak tabagi wahauda khoisaung narba miyam school da thamjin Labukta strukta basonga matilam kunu singgo husi na hatok pina mi ma pare lamna ke sango sexing phaba di hat da sena basin lenda tharo hen minister Sam Kumar na photo me Mam krum jari dobni every bus impact news ni ai ke thoksom na hoji pungja se phawik maroi paw sing miam da phijari Manipur University ki hojik thori wathok asigi mathangda mahiroi lup tarukna kauri papung ni funifar ki Manipur pumgi general strike hojik phawb ki santi oina sathari ngasi ni suba nimit tasu lambi lanai mioi khara natana passenger gari sing sanakide inter district service to passenger gari sing so mata ukide pauna amadi thangal kaithel ki dukan sing yawn dukan ayam bathong hangna kide Kwairaban kaithel ya koi bidama sing yawn security force kaya ngak senra pam thodok sing thoktana ngak sen ki lambi ki mathaida mana masing yon banatana bhau sagumna kaithel hangkhide mi lapki swang yam nem ki private school sing thong hangna kide lenga ke school college sing oza lag labu mahiroi amata langna kide lenga ke office sing di security nga laga thong hangtuna staff sing kana rakhi oil pump sing su police ngaktuna hanghan ki Pungni Phanipan gi general striking ngasi ni san manamit ki nungthil pungani rom tabada Malom dagi Imphal sen passenger auto ma Imphal tam haiga lakpada wang lekai labi ka sapat matum lerek mapada mai tharak padagi accident thoktuna driver yauna auto ta passenger nupi ma soktuna Rims hospital like nakre auto dagi number na MN01AV0207 ni thodo da soklaba auto driver adu thingbaizam Rajen Sahini Pumato yapok loken kawi irengban mayai lekai dagi ni aduga passenger nupi aduna khaidem thoibi Sahini Pumanga mapur belai khitraba lai mayum kan ta kawi sagolban khamnam lerek tagi ni hairi thodo dagi matang da auto driver Rajen na phongtor khibada Didim lambi ki hodam lerak khara hendorak pada maha ke auto ki khwai ki maning thangwa sitta nupa masa matong ki nupa masa adu kakalak pada petrol manam namba phau ki nupa masa aduna hek kumta ki baga mai chakalak pada ki auto adu mamai leina bhona pada accident adu thokhi bani haiki Airport mini thola gaije bajata na pholakpada hodam lek tegi imama mukakhale ro kalum to hodam lek kitang landara ga nipa macham le me nipa macha na ku khalakudagi ma the tongi mang na tong ma ji khaju phagada bani adu ma ji maning tongi hari ba junction lai ba sambaki sejida nipi kum daure nipi kum dau budagi thaure thoga na ji ki hai ba junction kitang landara kan di nipa jina ista kumo ge hai ma dagi ji ki hai nipi eni je ngai ben jing na bani kum da biro an hai re hai budagi ma ji hari petrol je paira ga lak ba je ai manam je chen ba phau re ngonda ma to bu ure aina junction da le ba police hai tare ko si mana ka nam thauge to bu sida mai je chu na halabni na thauge to bu sida koi octo no closing to bu de gai je dum ole dum mai sai ni pa do ji hai pham chong dhara ma je kum chen gre lot kre ai u hou de ai gai ju ole mai dum sai sakana di chero di hai adu bu kari hai ga dam no di khangre lai ra bana thanmani na awapan thanmani na sen ni kitang kaura bani na kitang phagadran tholo bu de masi to bu thobo je thingja bane ngonda General strike yating mabarak ngasi Tenopal district manung dalaiba study center mari gi diploma in elementary education gi exam mai pangna pangthokre district asi gi oina more dalaiba St George High School da exam asi athingba mata yaudana pangthokibani Police na fazin khiba mahiroi abadi oza sing condition amata yaudana thadokadabani haibgi demand da Manipur University ki latest hostel gi mahiroi singna sangsilakpa sara henwi khongjang nimit mangani sujin khre ngasi su latest hostel
5 मक्तदा नुपी महिरोई सिंगना मखाताना सराहनवी खोंजंग संगसिली मखोई मनुंगदा नुपी महिरोई खरगी हक्सांग फिबम सोक्सिनबा यावनरे लोइना हॉस्टेल लेतुना सरा हेलिबा महिरोई खरना हक्सांगी फिबम सोक्सलपदकी हॉस्पिटल दा लाइकनरबा मतुंगदा मयुम मयुमदा फुथना खै हाइरी सरा हेनवी खोंजंग संगसिलेबा नुपी महिरोई अमन इंपैक्ट न्यूज फोंदरपदा मणिपुर पुलिस ना फाखरबा बॉयज हॉस्टेल दा लेरिबा महिरोई अमदी ओजा सिंह थादोक्त्रिबा फावबा सरा हेनवी खोंजंग संगसिन खीगनी मणिपुर यूनिवर्सिटी दा थोलिबा वाथोक असि महिरोई अमदी ओजा सिंह ना थोगनबनी हाइना मिनिस्टर बिरेना लाना फोंदोकपसि कंडेम तवी महिरोई अमदी ओजा सिंह मखाताना फाखिनी हाइना फोंदोलिबा असिना थोलिबा वाथोक असि वारसिन पुरप ngамलगदरा हाइना हंगलदुना अतुम मतमदा महिरोई अमदी ओजा सिंह थादोकपियु मणिपुर यूनिवर्सिटी बु तंगदु लैताबा फिबमदा थमदरा महिरोई सिंह मही तब फंगनबियु हाइकी नकल मरमदा प्रोफेसर के युगिंद्रो अमसंग प्रोफेसर श्याम किशोना मथंगसिना वाइस चांसलर अमदी रजिस्ट्रार इंचार्ज ओइना चार्ज लौरुबदकी इरांग थोखरबा मतंग मखाताना थोक्तनबा मणिपुर यूनिवर्सिटी के कैंपस ता थमलिबा मणिपुर पुलिस आईआरबी अमदी सीआरपीएफ पर्सनल सिंह हौजिकसु लेंगदना लेरी मदुगी मथक्ता यूनिवर्सिटी असिकी डिपार्टमेंट खुदिमक थोंग हांगदुना क्लास तौबा लेट्री मसिना मरम ओरगा अवांग थाक महिलोय संगसि कोंताक लानसिबगा सब मानबा फिबमदा लेरी अखोगी साइट हंगजनिंग हौजिक फावबा फागदबो छात्र वाली फागदबो ओजा वाली हाइदुना कोइथी थिबिरिबा कोइतान तानबिरिबा से करिगिदमक्तनो मखोइबु फाबिगदोरिबा थादोकपिरउ हाइन अखोइना कन्न होनजरिङे मनुंगजिदा फागिदोबा ओजा वाली छात्र वाली हाइना कोइतान तानजबजे प्रॉब्लम अजिबु सॉल्व तौरनी हाइना लौबिब्रा अखोइ तसेंगना लाइक तंबा पामजे अथुबा मतमदा सोल्यूशन पुबिरो फाजनगिबा ओजाजिंग थादोकबिरो अदुगा फागनि हाइना तानरिबा ओजा अमदि छात्र मयामबुसु मसिगी चपचाबजे करिनो हाबदो खंगनबियु मयामदा हौजिक ओरिबा मणिपुर यूनिवर्सिटी वाथोक असigi matanda waroisilma puraknaba hayeng ayu pung 10 ta matamda se ministry secretary ta manipur lengagam di mutagi marakta wari sananaba mutagi president amadi general secretary ta secretary to se minister na selola mathakrai hairi Manipur Lagana Gamzabi Tadana, Manipur University, Watokasi Matana, Mahiri look Taruna Koriba General Strike, say, Tinga Honda Basumian and Strike, Sauna Mai Park and Krehaina. CPI Manipur State Council, General Secretary El Sotin Kumana Haikre. Nasi CPI office the Panto Kiba Paumi Singa Unabada, Mahana Makatana High, Manipur Lagasi, VC Pandi, Kanabahonabada, Landamasuki Miamda, on Chandra Lady. CM Masamak Yauna Taunakiva, MOA, Fawa, Ngakungam Zedre, House Secretary Inquiry Assistant Assemble Lot by Yanaba, Inquiry Committee, the statement, Pigada Musing FIR Pandra, Fazin Babadi, what hope sing Supan Naba, Chidi Heidi, Manamasina Langagasina Hiramasida, Tamo is saying that Tabaktopu Lenina, Yena Riva Watokasi, Loisinaba, I know what BC in the Restrama can be Haina Filtoki. यूनिवर्सिटी कन्नब होना बताए मणिपुर कन्नब होना बताए रांची तोरी भाई बसे मियाम ने याद रबदी महंग मोरल ग्राउंड दा रिजाइन तो भाई बसे मसी चनबीन याम ने थीन रिजाइन तौरगा अदुम यूनिवर्सिटी से कन्नब होना रंगदबनी मधुगी ओनते न बता आईदी बीसी होय दबे यारोय आईदी चीफ मिनिस्टर होय दबे यारोय आईदी अदुम सेंटर ने यान बस दबे यारोय हाइबन सिंह सोम द तखत न बता रबदी लैपासी फियम जी करी होय दगे एबा ओजा सिंह पुनमक असे अनकंडीशनली मोइबु खुदक्ता रिलीज तौगदबनी अदु मोइबु थादोक्तना वरी सानसी आदु तौसी अदा तौसी हाइबसे मसी ओइबु सुया यारोय यूनिवर्सिटी सिगी मरी नबी सु कया दा तोप छात्र कया मसु फाजन थबिबु सिंगसे मसी खुदक्ता थादो Manipur University के हौजिक थोलिबा वाथोक असि BJP अमसुंग RSS ना थोन मनि हाइना महिरोई लोब MSU MSF दसाम के से सुक अमसुंग एम्स के फुनबा जेरोल मना मराल सिरकली जेरोल सिन मखा तारदुना मणिपुर लेंगाकना ngамजबि थादना महिरोई लोब सिंग असिना कौरिबा पुंग निफनिपान की जनरल स्ट्राइक असि थिंगना बहोनरा बसु मियामना खोंजंग असि सगतपिदुना माइ फाकना सथरी MU के वाथोक असि नहालना लोइबे यारा बसु लेंगाकसना BJP RSS का मरि लेनबा मियोई VCM di registrar hatna bhona don leire manamasna lainga asik mayok ta saksilakpa khongjang asigi makha chatrak poina hayeng ase manipur gi laikai da miyamna maira gi release atpidana mahiroi singi punsi kan bio haina apil torkli irel turel da iroiba kungkhiba dagi jiba khangdana lerakhiba laisemba mahikol gi mahiroi kaithal lakpam dina sandra gi thawai yaudra bhaksang ase phangkhre kangla singare da leiba school asigi boarding da leiba mahiroi ama asiana yaro phawbada school adugi authority amata Han yelak tabagi wahauda khoisaw naraba miyamna school asida thomjin khre school gi authority khodak ta phaw haina mahiroi asigi imung manung amadi laikai miyamna iho horakpada Imphal East Police na ngasi nimita soidana school asigi authority sing phagani haine thaja fiduna irang laksin ki
Panba yai Kwakatil Hino Kongni Midigi Kaikel Lakpa Megasandra Masanapa Dina Sandra Sahi Taramanga Scholastic boarding the Laduna class 10 Tamliba Mahiroini boarding labor Mahiro Karaga Iruzakani Haina Kagna Sangom Sang Awang Lakaida found the Seliba Iril Turielda Ngarang Nuntil Iro Kunkraga Tiba Kankidabani Nasi Lakaya Simakta the Gifankiba Siba Haksanga de Pumtaba Horambaka Manakongomadi Mama Yesaruk Sing Sangana Satok Kipna, Fibam Sokna Ladamki, Mahirosiki, Manuna Fungopada, Narang Pung Anirom Taba, the Scholasiki, Mikey, Dina Sandra Pukri, the Tabdegi, Tiba Kangri Haina, Manunda, Pontorki, Kodak the Satan Yang of the Turilla Tab, Hype Kanga Pagalona School Authority, Amata Tiba Kanga, Lot Kibani, the Nesanda Gitawa of Haksang, Magistrate Yauna Forensic Department Music, the medical examination Tauki Lona, Mahirosiki Assembly Constituency, about Noria Pakanga Pagi MLA, S. Super Santasu, School of the Lakton Yansinki, Atumatama School Authority, Father and Todosaki Mata, and Sumo Langla Langsin Potona, Poliski Maikada, Taksinki. Manipur Commission for Protection of Child Rights MCPCR the DCPU Imphal Eski team na Miss CSK matana sport inquiry sa takre ngasige inquiry do MCPCR the chairperson Sumati Bala ning thosam na lusing team amana yangsin kibalo na live active thado kasi mai kolas na section dabade ki thoke bani hairi nakalmaram da team masina ZNMs ki neonatal intensive care unit lying level am long thong da undok lamba angangi fibam so yangsin ki Imphal West ki manung sanna kumbong dalaiba Free Progress Academy da class 9 tam libi nupi masa mabu school aduki principal am di class teacher na ikaiba people kaloni na phu badagi laikan aduna lairibi asibu mari laina ba authority mi yang sang bi haina po pi mama El Romana fongdorokli loina na mara lairba school ase principal lai sangbam intra kumaram di class teacher konthosam tamubu mari laina ba authority na matik sab serak pi bi haina ngasi Manipur press club pangtok ki press meet abada fongdok ki bani Banbayabadi angangado hoki pasatibar kunitoida class satringi matamda drawing ye haibigi maralda class teacher dana saiduna mayam mangda levhanduna thamlaba matung principal gi kada principal na mo phupadagi sor fungatuna gyan mangki ben hari hoji angangasi Dr. Lenin gi patient oina diagnose tawri hari class teacher na ikai be piba gi mathakta principal na mu phubi dana gi jaje ngasidi mai masingi maramda sumange adui mathakta ai isada punsida amang ba haibdo oire ai isada hujik nariba nabasi na maram oiraga ai isa si mange hujiksi mama ba oiba khoida phone tawre angang si masang amde lao na khoidi khangda khoidi numisi labuk ta lay labuk ta gi karaga school do satpa matam sida school jida yai isa si phibam amada leirameba school gi oja amtana angang gi smai tawdana mabu phajinu wana kitang phuba saibadagi thoki thodokni haibagi wahai jiju mama ba oiba khoida kemta haibirakte mande numisida mama nabi ama akoisina kaure smai tawna amta lau ma nare hadana kawba matamsida mama nabi sina phubadagi tawgibani haibaje khoi adu numisida mande numisida khangjareba Sahi asigi board amasung council loba class 10 amsung 12 ke examination da mai palaba mark 1 phanglaba government school gi mahiru sing khankatuna opgi tharam ama thasigi kuntra da pangtolak ne haina Socialist Students Union of Manipur Association na thatak pasero lama na khanghalakli Imphal gi thau ground pangtok kadariba iraw tegi tharam atuda okadariba khangalaba mahiru sing adigi maming kai sampat laisom director labor students union asigi office gi khanglabi yagni haina sero lasina makha tari All India Organization of Chemists and Drugs na sinduna ngasi India pum da satakiba pharmacy thingbi khongsang na lamdamasi anaba singda kodong sadab kaya mayo na hale India lenga ki ano thausil kaya na pharmacy tawriba singda piri ba tongan tongan kodong sadab kaya sigi mayokta organization asina sangsileba khongsang asi Manipur dasu Manipur Chemists and Drugs Association amapung pana sokat kiba sina maram oirega Manipur ki pharmacy sing amata thong hangna kidabani khongsang asina khudak ki hospital da pukhalakpa miyo singda hena kodong sahan khide Pharmacy singi thonglon bagi khongjang asina maram oiraga anda doctor singni irakpa hida asi leina bhona dang asi yamna awaba mayok ne aduna maram oiduna siumba problem asi paliba government sina amohanna thoktana ba honani Sahi asigi June thada sukhibakan manong namara baraka National Highway number 2 Imphal Dimapur lambida singling khai bagi thokdok kaya thokhibadagi gari sathokasin tawba yadana lerakibadu hoje lambi sembal oiraduna hayengdagi mahusagam lambi asida gari sathokasin tahorkani haina impact news na phangba pau bana hairi
Tenopal District More Subdivision ki manung saliba More College manak tagina IPC fauba gilambi asi haningai retana fatre loina namfam sida laiba thong makong gilambi asi su nongsu thagi matamna nonggi sing maram oiraga kong kaya launa tawkhibna hojik mafam asi da gari satpa yadre haina mahamadu ki miyam na wakalakli TL Haizang Village ki kunjasing na mafam asi gilambi thong asi mari laina ba singna tu matamda mari sembina ba taksilakli Lamdam asida ojai tongan board kaya gi maming sesin na class 10 amsung 12 ke certificate lalon bakang bo malai ba sei Manipur lainga na thu matam thingbiu certificate yon ba huran ba khutpu asin mara marga mahiroi kaya gi punsi mang thuna aran malami da sakki be yana leiri haina ke se gi serola mana haidi Tenopal District manung sana leiba sita kulasi awat pana pik thale labi thong yaw na ana laing gi lamda khudong sa da kaya mayong na don leiri hari pawmi sing na yang silubada kulasi da leiba primary health sub center asi nong yubana ana laing da khudong sa da kaya mayong nari loina na sub center asi PSS da on katuna medical officer ama lehening bagi apamba khunsa sing phongdorli loina na kulasi tarib lambi asi pibam phatabana emergency lak matam da khudong sa da kaya mayong na halli atuba matam da mari leina basing ami yang sanghaning bagi apamba khunja sing na phongdorki Zelianong Region NNCFZN ki bingdal ubasiga ya ba yaudana namdana sel khaget pat senari ba Dinfatrai Elias R Joshua da tengbang piba ki damak Tamelong district ki Rangkung village ki namtiat dai riamai amadi Imphal gi ziri parking da laiba Samuro hotel ki manager oidba namdon dai riamai bu nimitari ni ki manung dalo basida sangjara kadabni hana lonan thingkrabaluk FZN Zelianong Region ki information in the publicity department secretary na thokpa serola mana khangalakli Hawaii sar saru badiki punamiyo yangkai ngase hospital pokatan laikan nakri taxam kaitel da yon ba Hawaii sar kalairu badiki food poison tauri pamiyo singado ayambana sapam mayai lekai sapam laibung lekai amdi taxam kaitel gi manak talaibang aktani anaba singado ngase yuk angan badiki hauna khongjom da laiba primary health center amdi Thawal district hospital pokatan laikan nake ngasi atheng ma phawbada anaba khara di discharge tawkhre da bo khongjom PSM sung district hospital ani makta makata admit tawnarakpa leptri hari nakalamaromda ban number morga manak nak padalaiba pharmacy sing thong lon badaki hidak phang baki awa phangdabagi awa bakaya mayong nakhi Matang sa break malojik break matung dekho yamatun hanzer ke impact ni zooming tadon lebiu mayam abu kana taram no sare valetina se makata papao mayam da pizari labukta sokta basonga madilam khunu yauna tongan bo sexing bo hu sijana tana hatok pibetana tana halaba matung da sexing atubu sai matunda tetuna labukta thamnamba mioi ama fare me edu wildlife protection act 1972 gi makhada ke sama lokatuna matik sab sarak pina bahona ragani haina forest minister thanojam syangkumar phongdokre Karigumba lamlake saw sexing phaba madi hat pana sing ba thong sing thengnarabadi me emata lema tharoi haina su minister da thamnaki bagalina asiguma thong sing asi tobigan haina minister na pel tawki ngasi new secretariat complex laiba minister Sangkumar gi office da pami sing unab da mahana phongdoropi matungina ngasi Bisupu district ki manung sanba kwak sipai maning nai khaida labuk amada songa madi lam khunu yauna atopu se makhal sing punna use kuntrarom hu sijina tan hale habi paw ma social media ki khuthang ki phangbadagi Bisupu police na mafam adu da sangsin bada thong adu kwak sipai me lekai da leba komdram ipo sowi masana pa komdram nabasandra hariba sai yankai matoi rom surba me yosin tawbani haiba khangmangam ki Kondram Nabasandra ko was a young Kindi Subanu Pamana, Yamanung Siatana, Usiexing, Hamadi, migrant rat, Habatare, when a poison sinaraga, who sinaraga, hatpa. Adamasi, Yamlabutin, Mamangusu, Malinguina, wildlife, while elements in the Pitribi Guena Madi, Barsakagi, Madi state government Manipurgi, Fred de Pamena, Lepal Pakuting Maki, environment to guide Amadi, Usiagoya, Sanga Chingzi, environment Sagona Laba, Mahosaki can kind of Naga Tambagi Mayokta, potential Halamba, Yam Labak I appeal to media the people of Manipur. Please save environment and please save wildlife and wine bars and migrant bars in Manipur. Police na wahang tawbada komdram nabasandra na mahakilabukta thaba Hawaii tharak marusing usek na sathok pataki mahana maya kalaba tin kang haraba hidak sang sizinaduna usek sing adubu hat pani haiba khangmangam ki komdram nabasandra na police ta phongtorok wafong matungina usek sing adubu hat da sinaram ki ba hidak adu anukron super killer amadi no one
nasing hidak sing asini usek sing adu buhala ba matungda makatana usek sanglak tana ba sirabu usek sing adu amuk saigi matun da thetuna labaga da thamani haiba wafam su khomdram na basana na phongtora khi hairi panbe abadi wildlife protection act 1972 gi matungina lamlake sa usek hat pasingbo serak oina sahi hum phawba jela lebana traga sel oina lupa lising kun manga thien ba yai amrom da miyo yadana tarom lipa thong sing adu gi matungina sel thien ba madi jel da lehen ba ani maksu serak oina phangba ya ba phangba ya ba ki sana pathap sing ekasita yauri Amarom the people for animals Manipur ngasi thawal gi ko pata khabo amati ten tha tinaba mafam dagi usek kun manga kona ba sadan ba ni fare peoples for animals Manipur na usek faram bagi faram me adati ten tha haimung mamang lai kai dagi em tomba mai te yamadi khabo makha lai kai dagi es brazamani ni makoi ni peoples for animals ki Manipur na usek tramatho ge kona na dfo thawal asin khare ahingbo usek sing adu pff Manipur ge settler da thamle hariba usek sing ase aro thawal staff kaloina loktak pata tha tor khragani amadi makoi ni diki dfo na punna compounding fees oina lupa lising kun thian khare lamdam asida ngaligi matamda layo khrabai pai posing aduna pochai puthok posin tawduna lam lap na mafam amadi amada khongna salamba pangal thona adabu kudung indona amasung drug addiction free society haiba paujel putuna october mangada khumalam party khul town phawba singmi pakhang ni pana khongna sakkan hairi ngasi tera da pangto ki pawgi mafam amada khongsara se ko convener dr t chandramani hai khongsara se peace and development through education haiba thimda malemi takta saliba tha sigi haukiba kulum doidagi mathang tha october gi kunmari phawba thaba pama chumna chathagadaba humudra humdoi suba united nations day gi saroka moina pangthokpani kilometer marfu ga manga sangba kongsat ase october manga gi ayu pung mari tabada khumala pak taki salai holdings private limited ka chairman amsung managing director and summer sinalap thagani haiki lagliba tang mangagi ayuki pung mari dagina kilometer marfu mari sangba imphal tu ukhulsi khongna chatlogi pandam amak thamli hairiba pandam asi peace and development through education gi saruk amoina naha nipan sina to over gi tang mangagi ayuki pung mari dagi gi imphal gi khumal lampak tagi khongsa laga ukhul gi town headquarter da kilometer marfu mari sangba se khongna chatkani mayam da appeal tawjanim gadi hairiba khongchat asi support tawiu Tamil Nadu district ki khopum tampakta NCC ki school ama bumanga suba Manipur girls eye company gi NCC amasung air squadron wing NCC imphali makada hangtokre new rising NCC school ado beli edu ki gaidin jang da leba kids glory school gi campus NCC imphali group commander brigadier Vivek Sarmana hangtokhebani NCC school hangtopaki tharam adu da district adu de NCC cadet holder oriba cadet amada cadets welfare scholarship sec kosinaki Taramadu loraba matung tarahumdoi subasik light infantry kopum unit na football kulam sung Eastern Sports Imphal na so football manga school adu da khosinaki school campus atu da lem na line we came amaso sik light infantry na sindra pangtokhi Khopum village authority na sindana haukiba September 25 na Khopum area high school da mahamada ki Maira 5 MD school ki principal yauna village authority yauna sin langdra mahiroi singi oi back step for space competition ma fang thokre violation of human rights in Manipur haiba topic ta pak to ke competition atu da mako matang ta khra mahiroi sing school authority amadi Maira 5 sing yauna village authority na thagat wahi kaloina na mana mathum yantok na puning thogat ki hairi Improving resource use efficiency of location-specific refined IFS models and livelihood security in hilly region haibasida numit nipani sumna sathagadaba model training course ama ngasi ICR research complex for NI North East Hill region Manipur Center da hodokre haina zero laman hairi hariba model training asi Directorate of Extension Ministry of Agriculture and Farmers Welfare Government of India na sponsorship makada pangtokpani hairi Masafaba kunai masafaba lamdam ama haiba lamyan hizam irabot ki wakalo na lamyan hizam irabot ning sing common palan gi manung sana moirang assembly constituency na sinda tungna sathagada ba lunan bi campaign moirang gi aine memorial complex ta gi hotokre social worker tongam santi amadi kumam laikai development committee kumam laikai women cooperative society limited tel loina na sathakhiba campaign adu da ti santi no haikibada lunan baibasi moirang constituency gi oina di yam number oi lamdam asida tourist kaya left na lakpana
मोइरांगी आईन एमदी लोकताक पाट के कोइबदकी फिवम फना थंबा हाइबसे कॉन्स्टिट्यूशनस की मियोय खुदिंग मकी दायित्व ओइगदबनि हाइखे ngasi ki tharomada moirang kendra progressive plan ki thomi singsu sarugyaki apun ba manipur matam ise kanglop amik nasinduna laliba september kumapana madi kuntrada pangthokadrba manipur matam ise namit lisini tarani panado hafta kangsai pung pangthol kani haina torambado kudung sada balai bedeki govindaji temple gi maning thangba lampak ta pangtholagani haina amik na thador pasarola mana khanghalakli District Water and Sanitation Committee Imphal West PSCD Division gi sponsorship makada Lairenza Maizrao Gram Panchayat na sidra Gram Panchayat sida Swasta Hi Sewa campaign pangthokre Hokhib September 3 gi hokhiba loinana October ani phawba sathakataba campaign asigi saruka moina Gram Panchayat asigi leiriba ward 13 da lu nan ba sangdam na basu ngasi Gram Panchayat asigi Pradhan Tongbram Mangol Zaun hodokre Thoromadu ko mari lainana Pradhan T Mangol Zaun High Center na pirakpa flagship program Swachh Bharat Mission gi makhada Swasta Hi Sewa campaign gi manungsana lunan basangdam na basi pangthokpani haiki Ram Krishna Mission School Hongdoko Haiduna Laleba October gi ahing nungai digi October amagi ahing nungai phauba kanglai pak thokpang lup oripok na kauri pung kun mari ki Manipur banasi ipa thokok oripok kendra labor union oripok United Clubs Organization Ero Assembly Youth Development Club oripok Gopal Zilera Youth Association na sakwat kani haina tongan maserol singda phongtorli lamdam masiki fi sabi ni pisingi thana ba yadra ba marup amoiriba pangal debu lamdam masiki fi sakol singa hena sana ba mong da puthona ba ningombam ibom sana honari Hiramasida Bhakta Toramabamdi P. Boboki Akanaba report ama. Lamdam masigi singthaningai oiraba yong fi, wangkai fi, moirang fi, rani fi, hek palakpada lamdam masigi fi sabisingi haitoi singthoiba loinana lamdam masigi oiba handloom amadi handicraft ki thoidok hendok matik magun adu songthoragli adubu fi singasi sem saba matamda sizinariba pangal dev ki matik magun adudi miyamna kauthokpa chumloi yung kai upu kangthol sing sabana masagi masil oiba Ningombam ibom chana fi shabi singi thawai ga pangkak oiriba pangal deba sibu lamdam asigi fi sakol singa hena chana bo mongda saduna lamdam asigi fi shabi singda henba inod ama piri thawal kendra gi manung channa thawal leisang themda leiba ningombam ibom chana lamdam asigi fi sakol singda sizinariba koli pangal deb khudongi pangal deb saduna miyam gi seba tarogli de ay yum chawan chasabane furniture gi opposite upu kangdon thongna खुदिमक्ता आई अदम प्लान तवे अदुगा आइगी इमानवा नुसिजरबा आइगी इताव अमा खक लेजे नबा हाइरि निपाजना माजे हाना पांगन द प्लान तवे अद माना जे इताव सी तौजी खोचे हाइबदगी माजे आयाबरिने अदे मागी मखादगी आइना थबोक्सि सुमाय तोरगा सी फिवम जिदा लाक्सबने lamdam asida fisabi singna sizinariba pangaldeep ayamba mapal lamdagi pusalakpo oiba loinana lamdam asigi fisakol ka mapalgi fisakol singa khenaba kayama leibana maram oiraga khudong chadaba kayama hoji lamdam asigi fisabi singna mayoknari pangaldeep ki mamang amadi maningi lumbagi chang khenabana fi saba matamda lang haidatpa loinana kuina fi saba matamda langchang nanthokpa yauna awaba kaya mapandagi pusalakpa pangaldeep singda hoji thingnari Bazadagi sariba leiriba pose china kitang khogi mana kongdoiro amadoiro khudong thibde dum ayamna nang khena baje koi sida chabajina khara dum chabadi nungaiba to ade leiru bujina yam thona ju sin bai tare chigijina khara de dum khang chijana bujina nungaiba china jotuna kitang nomthon nomjin taw taragadi langje plaka phoidat paga yaweba adegi maijina kitang chi alabna adugi dudi khudong thibde kya kana leiteba pokpadagi khutcha haibagi pithorakpa haitoi singthoiba loinana mahaki loinabi ningombam ongbi piag loinana ningombam ibom chana pangal deb sabagi thaba asida changchilaki ibom chana masana pangkhatchaba khuchuk khulai khaktagi matinga loinana kolgi pangal deb khudongi pangal deb achouba mayai macha mai pangna puthokpa ngamle khudongina achouba chama yole adagi mayai na marfu machana humpu yole adai machingi jina chahunga marfu yole khudongina nomada taruk tere musa adagi machingi ani musa kongi je pangal deb chaba matamda tangai fadna changdaba yadaba macha kharadi phangdabana sizinaba yadraba pangal deb singdagi lakthoklaga ibom chana anoba pangal deb chabada sizinari raw material ki oiba award pa loinana matik chaba worksheet lingba ngamdabana awaba kayama hoji ningombam ibom chana mayoknari
बाजार से थीबे अब थीरेको अदुबो हजिकती कमल लोइना खुद की खुदोंगी सारेबा पोछि मखोगी मयांगी ngakto oiba pot सिनरमनेबको अद पिलिंग दबि मो खरा तौगना अखो जो अहनबा दो थीरगा पोछि सिनबे अब सेलमि ngमक्तबदगी अमनबो मयाम जिंजि खोंखचरगा अखोइ पोछि होनजा ai yamba isina mayam leriko moina u khayalaga ju aina maru oiba pot tawraga ju magi thabok su piba aina soda hulaka do matab do mana sonda hupirakpa aina sonda chi saraga sonda thadokiti pod mana chi sabirakpa maju thabo phangjaba ai ju thabo phangjaba पोसी कितंग चाउथोपदी पामे अदो लैतवनीना खुलाई गाजे इखुनेता साजरगा अतो ओइगिनी हाबे पोतुदो ओजु ओइनाबजे दम छिंजबने निंगोबम इबोम चाना थबाल लेसांथेम खुकोंग मनुंग मथक लेकाय असिदा लमदम असिगी फिसाबिसिंग न सिनबा लमदम असिदा पुथोकपा पंगलदे मखल सुन पुथोकली मरि लेनबो अथॉरिटी अमति लेंगाकी मकैदगी मतें खरा पिबिरेबदी लमदम असिदा पुथोकपा पंगलदे साबगी लम असिदा खर हेना चाउथोक्तुना मियोय खरदा थबक पीबा याबगी खुदोंचाबा अमा लागली कैमरा पर्सन पीबोबगु लोइना पाउदम जरिबा भक्त तरंबम इम्पैक्ट न्यूज थौबाल हौजे सानबगी पाउदा कुनमरी सुबा सीनियर नेशनल वुमेन्स फुटबॉल चैंपियनशिप ता मणिपुर सेमीफाइनल संग ngमखरे ऑल इंडिया फुटबॉल फेडरेशन की भी मखादा ओडिशा फुटबॉल एसोसिएशन युबू ओइदना थासकी तरानिपात की पांगथोप होखिबा फुटबॉल चैंपियनशिप असके सानखिबा अहानबा क्वार्टर फाइनल दा मणिपुर पंजाब फुटबॉल एसोसिएशन बु पांजल मरी अमत माइथि ऑफ लगा सेमीफाइनल संग ngमखि मैच असिदा मणिपुर की सानरोय डांगमई ग्रेस ना मैच की ओम अमदी कुनिथ सुबा मिनट सिंग पांजल अनि अदुगा एनजी पला अमसुंग एन रतन बला अनि ना मैच की निफुनितो अमदी हुमद्रा सुबा मिनट सिंग दा पांजल अमम सन बगम खिबगा लोइना माइथि होरबा पंजाब फुटबॉल एसोसिएशन के बतंगारा पांजल अदुना टी पूर्णिमा देवी ने मैच के हुमातो सुबा मिनट सनखि ओडिशा की कटक लेबा वारावती स्टेडियम साथरीब फुटबॉल चैंपियनशिप असिदा टीम कुंतरेना सरुक याबगलेना हयेंग मणिपुर मसुंग रेलवे सनिना चैंपियनशिप असके अहानब सेमीफाइनल दा लंबा तौनरगनी सथरीबा विजय हजारे क्रिकेट ट्रॉफी दा मणिपुर टीम माई फाखरे थासकी तरानिपात की अक्टोबर 9 फाउदा बोर्ड ऑफ कंट्रोल फॉर क्रिकेट इन इंडिया की मखादा सथगदब क्रिकेट ट्रॉफी असिदा टीम मापन फ्लैट ग्रुप की मैच सिंग दा लंबा तौनरी गुजरात क्रिकेट एसोसिएशन युबू ओइदना जीएस पटेल क्रिकेट स्टेडियम ngasi sanakhiba match aduda manipurna toss ngamdana batting hana sanana bawareb lokhe match asiki ahanbal inning sanakhiba manipurna match ka apiba over yankai da wicket manga khakturga ran chani map humudra mapan lobung ngamkhe inning asida manipuri guest player yaspal singna ran samang ani Boni singanggam ran humudra manga lokhe masiki paukumda match asiki aniswa inning sanakhiba mizoram over kuma panga ball ohumda wicket taramak turga sumnagi ran humapan kaklawdna match asi ran chani tarada yamna sauna maithi banangke match asida manipur ki bowler RK Rex na wicket manga adu captain Homendro na wicket ohum lokhe sathariba cricket trophies da manipur man Nagaland anina thas ki kuntrada lamba tawnaragani Kuntra Mari Subayan Hazari amasung Dr. N Tombi state level follow tournament sa level sahi si October 3 ke fangthok pa horgani hari Imphal ki mapal kangsai bunda satagada pa polo tournament sa saruk yaning ba polo team amadi club singna October 3 phawda Manipur Horse Riding and Polo Association dagi akho marol khanglabi yagani haina association asigi secretary na thadrok pa sarwa mana khanglagli Anirak suba state level indigenous often wrestling competition ngasi senapati ki violent veteran club taloisin kre Senapati District Wrestling Association Manipur na sinda haukiba September 15 ki nimit mari ni sumna satarkiba anirak subasta level indigenous often wrestling competition ki kasi license ki tharmada da Senapati ki deputy commissioner Somorjit Salam IAS Senapati ki SPM Pradeep Singh IPS na to mitung lensing oina sarugya ke competition sa lightweight kg yak bumag makha ki category da Nagaland ki Vessel Delhauna winner aduga Manipur ki V Raifongna runners up taki महाराष्ट्र की शिव छत्रपति स्पोर्ट्स कॉम्प्लेक्स लुंगे वालवादीदा मथंग धागी अनितगी निपान फाव पांथोकदरिबा यांखैन थोरक सुबा एशियन बॉडी बिल्डिंग चैंपियनशिप ता सरुक याननबा लाइमियुम हेनरी शर्मा खनलकपदा थांगपन मेंटेनेंस कमिटी टीएमसी थांगपन मफाना थागतपा फोंदोखरे तरे सुबा मंगसाता बंबो यामा मदी पुइनावती मेमोरियल मिक्स लीग कम नॉकआउट केंद्र वेस्ट
Kang tournament Wangoi Kendra Kangkut semi-final Sankre. Masih sana kita tournament sekali super quarter final Wangoi Kendra Kangkut na Tongsu Kendra Kangkut panjul kun teramat dia mai tiba film laga. Setelah di Kang tournament sekali semi-final sama ki Census ki director M Hare Krishna IAS sama di Mahaki Imung menunggi sentang makada. Sehingga mata terlibat nanti bamnaika ki Kang sing setelah di Kang tournament sudah Manipur ki tongan Kendra sing di lak pa Kangkut teramat ni grup mari tongna. Kaidok tu na league matching da lamba tong nari. Manipur Kang Association me makada singgame Kendra Kangkut na sinduna sa taribo Kang tournament sige hayeng sana kata ba super quarter final da kaisan tong Kendra Kangkut amadi hangang Kendra Kangkut ani na lamba tong naragani. Ada beda boleh tinasuk alliance sama na miyam da thamjari. Mahiroi luk tarung na kauri bapung mi fani pagi general strike ti ngasini nisan manumita su tampaki bapam sing da miyam ipon sida saung sa king piri. General strike manung da auto ma wahan lai kai lambi ke sapa matum lerak mapada mai tharak patigi accident thok na driver yauna auto da tong na passenger du pi ma sok na din sot da lai kan nakri. Police na fazil ke mahiroi mate oza sing condition am na yaudang thato khadam ni hai bi demand Manipur University ke latest hostel ke mahiroi sing ngasi so sorahan bi khong sang silli. Iril Turiel da iroi bakum ki badaki thiba khangthana lai ki ba lai sem ba mahi kol ki mahiroi ki hak sang phangkhre school adi ki authority amatana han yelak ta baki wahau da khoisau na ba mi am school da thomden khre. Amasung labok ta sakaba songa amadi lam khunu sing bu hu si nang hatok piram mi oyama pare lamla ke sago sexing phaba amadi hat ta sena ba sing yel ma tharoi haina minus sang kumar na phongdok khre.